mayambu ahanbamuktada kaliribina taramokchari ngasisu mayamgidamukta pudu lakchariba movie asiga mamina Ekkadiki pothavu chinnavada movie asigi rating khara palabada IMDb da 10 gi manungda 7.4 gi rating phangli aduga aigi oina masigi rating piu haiba taragadi ai yohanbadi chummani movie sida saktam lakhibasingi marakta Nikhil Eba Patel Nandita Sweta Avika God asina chimbani movies ki wari se aigi motadi yamna phajai adubo mayamna yengma lutba matungda movies ki wari se phajate habadu mayamna kamela thamiramo movies ki wari liba matamda karigumba soikibalan khiba yawa taragasu mayamna labigani movies ki hopada ekoina Mahishasur Mandir haiba Kerala da leba sigi matangda narrator na ekoida karigumba ma haiba ki maong asi taba phangli masida narrator na harakliba se masigi laishong asi Devi Devata amta late mafam masida Bhut changlaba amasung lai phattaba changlaba mi kya marumbu mafam madru leiriba pandit chingaduna laingi aduga pandit chingaduna mafam maduda kana kumba misak amatabo makhoigi aningbadu thongandabida halin khiba yawdi haiduna narrator na hairi madigi matangi sinda akhoina uba fangliba se Arjun haribana pa se maha gari ama tongladuna ayuk ngata mayumdagi tholakpagi mataw se uba fangli Mana gari thawdun lapa mi kopatuda mahakki mamana mangona phone tawtuna harakliba Karigino yahu adu yamna thengba misak nangna ngasi ngatana hogutuna ayu ngatadagi hongna college chalibase karigino haiduna hanki numit adu Arjun gisu exam numit tabani maramadana mayumda larik pagi de haidraduna mahana ngatana college chalibase karigino haiduna mahakki mamaduna hangjarapani madra machana paduna haraklibasina Imananadi masigi matang sida ngak pungangli aduga ngasi aina tawduriba matang sidadi nang amu hena ngakani haiduna haraki amasung ma phone du thamlami mana kari tawduribna haibsi mayamna makhatabda khamirakani matawsuna masu college da yorpa matamda mafam aduda mi kanamta leramde madidi masu college da ngaiba yabangaiki haibidi mafam aduda mahaki mamanaba singadu lapangainami madidi mamanaba anoiba maga mamanaba maga College adru lalami amasung makoi pekathawa changaki pekathawa changpa matam maduda anoibu mamana baduna hairibasina aidi ngarang numidang ahing tumdagi tharmu dynamics ki matanda phajana pawalori haiduna haraki wapamudu taraba matamda mamana baduna haraklibasina mawang chaida hangkraba thermodynamics adubo nangna handak chaida amuk padun lalibasa karigino haiduna haraki amasung maana paraklibasa syllabus asidi ona tenena padun lakping mawngad urubu matamda somnakanda anoibu mamana badudi Mangsu kari tawgadamna haidana mahaksu ngakcharaduna leijarami madigi mafam adura exam center adura makhwagi invigilator tagadaba oja adusu lalami aduga mahana mafam adura haidana laklibasi sahi asuga yamna kuiraba matam asina nakhoina larik tamlibani na tamduna leire aduga peka tharamdai matam asitana laik aduda ngakadaba sing adabu loina khudakta paba ngamgadaba se mangai khrene karibu pajaduribano haidana mahaksu changai mafam adura Arjun su phamduna lerambagi mawng adu uruba matamda Mahaki ozadri yamna ngakcharami matawsumna exam adu horapa matamda Arjuna makhoigi ozadudagi answer paper se lawraba matungda asam irami mamanaba nuildi pekadu thagandagi haiduna lakcharibani adubu mahakti karimta paraktrabanina se paper haiba wahai asi medal nangna su thaina hakibana matungina ai ngasi exam tharoi che mangalaru haiduna mahak apam maduri chatki Arjun su mahaki ozadudagi ngahlita extra paper pi waduna haraki wapumadu taraba matamda mahaki ozaduna nangisibu chi chum mangalibra natakana ibu iribazalana haduna haraki wapumadu taraba matamda Arjun su exam adu thawa yawna thaba kaupanina mahaki ozaga mari yanaduna leningdabadagi mahak ozadura kaimta haidabida mahaki exam thabam thokpa adamak thanorami madagidi mini nifu walingai matamada mahaki exam adu loire haduna answer paper adu mahaki ozadura khusinarami Matawuda Wazana Karigino answer paper sing Nata Lucialvis hadun haraki. I Tabagomale hadun hari, Karitabuno hadun have Matamda, Rohombo was a Katabni hadunare. Bakagi Matam Lokeda Wali, Minifum Wali, Mark Punko hadun haraki. Nang Lohombudu Nang the Vataragaso, reception the Saraga, Lohombudu Yawi hadun haraki, Wapam Matarabo Matamda, Arjun Haragivasana. Madam, I need Bapam Madra Lohombudu Chatabataragati, Lohombudo, Pantoli to Ribani. Karigino dudi haduna makhoy ozadun hangi maduda Arjun haraklibasana Madam luhongbagi bor oigaduribado aini haduna mahsu ikairap tawna hajarami matawuda mahak ozadun haraklibasana khangine ba aisu ngasai nangna answer paper ki kibagi mawng adu urbu matamda nangsi nupi gi makhawrida
मंगलसूत्र फजन कीगनी हाबिसिगी मतंग से इना लोइना खंगरो लोइख्रबनी फरे फरे चलो हाइदुना महाको थादोरके मदुदगिदि अर्जुन सु मफम मदुर लेरिबा ममानब सिंह अदुबो महाके लोहोंबगी रिसेप्शन अदु यौबो लाउनबिदमक हारमी अदुगा महाके ओजादुदसु होरेन नंगी बॉयफ्रेंड गा लोइना आइगी रिसेप्शन अदु यौबो लापियु हारमदुना मासु मफम मदुदगी इन्विटेशन पिरमदुना अदु महाके गाड़ी तोंगदुना असुम लाखी लंबीद लाप मतई मनाव बाइक तो तोंग लापगी मोंग उरुब नखोई लुहोंब कुइद्रिब्रा हाइदुना हैरके मदुदा नुपादुनसु कुइद्रि हाइदुना रे मदुदा अर्जुन हैरक्लिबसना आइसु पुंग अमगी मतुंगदा लुहोंगदबनि हाइदुना हैरके मदुदा नुपादुना अमुक खमलक्लिबसना आई पुंग अम वालिब ओइतारगदि नंग लुहोंबगी वखल थादो नत तारगदिने तुंगदा निंगम ओइ हाइदुना महाक्सु गाड़ी दु थौतुना चखि सोम लकंदा अर्जुनसु महाना nganglambebo afamadu taruba matamda ngakcharduna lehoi मदगिदी सोमलकंदा अर्जुनसु रजिस्टर ऑफिसर तुदा ममानबानी दुगा लालमी ममानबानी दुगा लापम मतमदुदा मफम मदुदा ऑफिसर दुगी पियोन दुगा थिंगनरमी पियोन दुना हरलिबसे मकोइ लोहमु लोरबा मतुंगदा नखोइगी तरन तारानी ngawtang ayo haduna harake tanjaduna mafam madra ममानबा अनोइबदुना सादुना लेबिगी मोंग उरुबा मतमदा पियोन दुना हरमलिबसे अफब थबक तव मतमदा संदा करिगुमम पिजबदि कनै हाइदुना हाइनबनी दाउ याइ हाइदुना हाइनबनी अदुगा नंगना इरुइद पिजरिबिसना करिगिनो हायमतना माहसु मफम मदुर चंखे मदिरि ममानबदुना अर्जुन हरलिबसि नंगना लोहंगनी हाइरिबा नुपि सिगी ममिंग सिबु करि कबुरो हाइदुना हंगे मदुदा अर्जुन सु हरौना आइसा कबु हाइदुना हरके खंगिरे नंगि नुपि से हौजि फबला ट्रिसबो नंगि आइसा सिबु मलेशिया दगि लाउत्रिबरनि हाइदुना ममानबदुना फागि तौजरमे मदिगिरि सोना कनल लिबा अनोइबा ममानबदुना हरलिबसना नंगि लोहलबा मतुंगदा लंच तै कोइसु करिगुममतंग ऑर्डर तौगा चाबदि याबरा हाइदुना हक्पा मतमदा सोमना कना महाक्ते मखुता चादुना सुलैरिबनी मदुदु उरुबा मतमदा अर्जुन सु साउलखे तंजाद्र मफम अदुदा केप मथुंगनमी केपदु आइसा लावले खलदुना महाक्ते हराव हरावना सेंसिन जरदुना थों हांतोलुबा मतमददि गाड़ीदुदगी अहल अमा कुमथरके अहल अदुगी मदुदु उरुबा मतमदा सोमना कना महाक्ते लावलेबसे आइसाने हाइदुना खंजरबनी अदुबो अतोप मी ओरमगी मोंग उरुबा मतमदा महाके थमोयदि पुंकाई काइजबा हाइबदु ओरमी सोमनगंदा आइसा लाक्तबगी मोंग उरुबा मतमदा सोमनगंदा अर्जुन दि तोखमला पुंखंगदबा हाइबदु ओइके मरमद्र माना आइसा द हंजन हंजन फोन तवी अदुबो फोन अदु पाइखलक्किदे ममानबा सिंग अदुना मंगोन हाइरक्लिबसिना आइसा अदु गाड़ी थौदुना लालंबा याइ मरमदुना फोन अदु तादबसु ओरमबा याइ हाइदुना हाइरक्के असम तौदुना मकोइना समसम वारि सनदुना तेरिंगे मतमदुदा अखोइगी लै परेंग अदु कलाई चक्रे हाइदुना अर्जुन हंपा मतमदा मनुंगदा लेहौबने हाइदुना हाइरक्के मदुदा अर्जुन सु मनुंग चेंचलदुना माना लै परेंग अदुबो लौजरमी मफम मदुदा सेंदोक चांथोकपा तौनबैदमक्ता लेरिबा नुपि अदुना लै अदु पुदुना हुंतोलगे तौबा मिकोबदुदा मसे आइगी लैनि हाइदुना हाइरक्के मदुर मफम मदुर लेरिबा नुपि अदुना मसेदि आइदि कदौदिबा आइगिदि ममांगदकि मतमदा नकोइ ककाना आइगी ngakta masugumba लै असि नान होख्रबने हाइदुना हाइरक्के नंगसु लोहोंगदुरिब्रा हाइदुना हाइरक्पा मतमदा सोमनाकंदा अर्जुनना इकाइबगी मोंग अदु उरुबा मतमदा लोहोंबा पनबा वाइ असि ताबा मतमदा इकाइजरिसि यंग हाइदुना नंगना बिरमदुना नुपिदसु मफम मदुरगी चटखे मदुगिदि सोमनाकंदा ममानबा अनिदुना वाइ सानरिबसि मसिगी नुसिबदा ngawraba नुपासिना माकि नुपिदबो लोहोंगनी हाइदुना मफम असिदा ngaijadुना लेरि अदुबो असुक कुइरबा मतम मसिद फावबा माकि नुपिसना हौजि फावबा लाक्त्रिबसिनादि माकि नुपिसे आई लाकनि हाइबसि थाजदरेदा हाइदुना हाइरक्के वफम मदु तारबा मतमदा ममानबा अमदुबो खुपांग थारमे नंगना दाउ यारोइदबो वांग तंगालिम बिसे करिगिनो हाइदुना हाके सोमनाकदना मी अतै क्या मरुमसो मफम मदुदा लोहोंगदुना चनक्रे अदुबो सुमनतके अर्जुन की आइशा खक्तनी लाक्त्रिबसे अर्जुन फोन पनम तवि अदुबो फोन पाइगलक्किदे मदुगी मदक्ता फोन अदु माना हंजन हंजन तौबा मतमदा फोन अदु स्विच ऑफ लेख्रे मदुदुर सोमनाकंदा अर्जुन करि तौबदमनो हाइबसे मा ज्ञान तादरे तंजादु नोंसु चुथरखे नोंगना चुथरकना मरम ओइदुना मैजिस्ट्रेट अदुसु मफम अदुदगी चलगे हाइदुना हाइरपिंग मतम अदु यौरक्ले मदुगी मदक्ता पियोन अदु लाक्तुना नंगी कैना अदु लाक्त्रिब्रा हाइदुना हंगे मदुदा लाक्त्रि ngатang ngai piu haduna arjunna wakan waitan hajirakki arjunsu makuta lei pareng adu yaladuna makuta satin ma paidra mak mapanda maki nusi jarabi aisha bu ngai jaduna leremi nong phainam kuina chukhi adubo aisha mafum adu lakkide nong su ikang khangawdra hangkhre madugi matungda angang aman changaktuna arjun dharak dibase data nong su hangkhre aduga kaigino nangna nangina kuta satin tupuna deribase haduna hangkhi सोमनाकंदा अर्जुन दी नोंग चुरिब्रा चुद्रब्रा हाबिसि भावबु खंबंगमद्रे मा
Aisha ki wakalna pungongo wahabada wari. Aisha na mahapur luhungsi haiduna haikibani aduga karigidamutana mahak ngasi laktribasi haiba wahang asina somnakanda Arjun su tofongla pungkhangda bahabada waiki. Somnakanda magistrate amasung mafam adu leiriba officer sing adusu makoi suti madam orakpana makoi su mafam adurigi chalage haduna tholakki. Mamanabasing aduna makoibu khamjai haibidi ngakta ngai Ayi marukki nusinnabi nupidu soidana laklani adubu ngasidi lohongba yararoi thenge haiduna makoi mafam adugi chanakki. Arjun su kari tawgadamda khangdre mamanabasing adusu Arjun gi matau uruba matamda makoi su yamna nungaitabadi phaujaribani. Arjun su mamitagi mapira sintharakpa natana upai lekhide. Madigi piyon aduna haraklibasana nusinnabaini haitaragadi nupi kyamram lakani nupa kyamram lakani adubu hek lohongse haiba wafam ase tanabadagidi makoi su kiduna loina chenakhibani. Phone panel to Tarkaso no reachable lockney. Other young Hosikan get a palmasa singer say, Yamna Chamjabani. Nupi the Pumakoina Yana with the Mota, Hirigiri Taktana, Matam Cameron Mangalamani, Aduga Honglam Dai Matam Yo Pumatamdana, so I Mount Tripasani. Nakuzu Kulaga Yone, Nupi Maza Singasana, Mama Mapana Power Highway in the Vida, Makwidi, Lona, Luhongivani, Aduga, Asuyamna Lonam Tabu Nupi Singasina, Mang Maki Nushina Panapa Tabu, Mado Karamna Bulonam Tauromoy. Young Inosa. Nangsu nangi namanaba sibu phajana section hariso nupigi hakta mahak soidana ngawna chakhiba taragadi pharak tagani. Arjun gyan mangne mahak to phola pangkhangdre mauna chalibu khongthang ase karamba khongthang no haibase mahak gyan tadre mamanaba sing aduna chinthoroktana hai Arjun nang kamda khanganu se akhoi gari puthokna laglage adugane chalminarsi mamanaba sing aduna yamna pakhatpagi matawdu uruba matamda Arjun haraklibase bai nangoi kamda khanganu da ai nusibada maithibagi wani Punsigi Lanpamda Maitivunati, a shiroi. Matosum Arjun Mahaki Mokuta Paribar, Lay Paringado, thus been the Tadaram to the Mahak of Maduri Tolaki. Toli but Hodoxing as 2003 of the Toki but Hodoni, Aduga. Say he is in a summer some Hokiduna, 2016 game with the Madrulari of the Aquina Arjun and Lady Mafamasi, Karai and Hypertaragadi Hopsi, Mental Hospital of the Lady Mugimongasi, Wafangli. Movie yeli by Quiddy, Magasi, Nodun of Pharmacy lady when Haduna Kanjarami, Adabo, Manam of Pharmacy Alibasi, Maki, Mamana Bomagi Malone Pamabo, lying a bit of the luck Hibani. Maki Mamana P. Malone Pasi, Matokaram Nangori from Habitaragadi, Maki of his done a PM Gatinarami, Adugan Pisiga, Maka, Nushinari Haduna Mahana Kanjaramani, no peace in a Maki upon Pam the Rina Kangi, Aduga. No within the Pedro Mangonda, Uncle had no go for pharmacy tar with a gift, Mark Pungong of Kibani. Doctor Dunhangi, Adubunanga, Madurigi come down and all no hydro pomatumda. Some Nakanda Arjungi Mamma Herald Vasina. Mangonda Uncle Ko Posidi, Amani Cocktail Trader, Yam Yamida, Madu Matata Atopa and the PM Nati Mapo, Masakasi mentioned the young Joadin of Wahara Crabani. Madi Arjuna Makatari. Kisor say in the middle of the game Mahaki Kaduda, you go to the Utakuna Dumaktadu Lake. Office-tagi jutan thokpere aduga mangwana phone torbo matamda so phone pakate mayumda phangi thononsin dunlei nongmudi aikoina mahaki mayumda changluba matamda mahaki yumadu ka du pumamdra leramle aduga aikoina mahaki manakta changuba matamda mahana haraglibase aigi manungda leriba misina mafam masida anganba yade hadun hare aduga mahak hojik thumli karigumba mai thaluba taragadi mahak hogalakani hadun harakhi mahagasi yamna sawali hadun harakhi wafum taraba matamda sonakanda Arjundi Yaman Lakchaba Habdori, Arjuna, Kaino Nangali to Pohadun Hangi, Mother Kisona Harlivasana, Agimanung the Ladiba, Mist and Harlivasi, Town the Boo, Poison Teraga site and the Cockcho Wine, Sibu Honey Bre Wadun Haraki, Mount Ibu Orpana Vina Kangam Trahadun Haraki, Wapum Rutalapamatamda, Arjuna Harlivasana, other Farini, Magasi Nangi Manung the Lay Hepsti, Nandi, Matokurum the Kanaliba, no way no Yungi Matakta, Koi Fandur letting him Matamadra Mapamadra Babam Lautuna. Aiki manung the lady Basana, Aibo, Hingalaroi, Aibo Orpana Hydra and one Harakibani. Numit Aduda Aina, Nokta, Blade Panba Matamda, Ishai and the Kokchaki, Madunamit Adudaki ASC, Mana control Toropi Moni Hydra Haraki, Madili Doctor Aduna Mona Harakibasi, Audina Nali was singing a Nana Nalibra Natrakana, Mana Nalibra Hydra Harapomatamda, Akwini Puna Nalibra Hydra Haraki, Wapamataramatamda, Doctor Aduna, Mouse, Pazana Nali, Aduna Wapamasatigi, lying the way Roy. Pudotur Zakro Hadanaraki. Madili Sona Kandakishona, Lepton letting him at them the Maki Manimda. Angoba, Baba Malaki, Dugamahan, Haradivasi, Nangulinasi, Masita Lang Duna, Kanaroi, Kela the Lipa, Mesa Surmandi, the Chalduna, Lang the Pataragadi, Nang Fabangam Hadanaraki.
ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯁꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤ ꯀꯤꯁꯣꯔꯁꯨ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯌꯦꯡꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯀꯦꯔꯂꯥꯗ ꯂꯩꯕ ꯃꯩꯁꯥꯁꯨꯔ ꯃꯟꯗꯤꯔ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯗꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅꯁꯨ ꯊꯤꯔꯕꯅꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯕꯕꯥ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯁꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯤꯁꯣꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯉꯥꯎꯕ ꯑꯃꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯕꯨ ꯏꯊꯟꯗ ꯊꯥꯗꯣꯛꯄꯗꯤ ꯅꯈꯣꯏꯁꯨ ꯄꯥꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯍꯥꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯉꯥꯎꯕ ꯍꯩꯒꯤ ꯊꯕꯛꯅꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯤꯁꯣꯔꯁꯨ ꯀꯦꯔꯂꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯠ ꯑꯃ ꯀꯟꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟ ꯀꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯝꯍꯜꯂꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯑꯔꯖꯨꯟꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯈꯜꯂꯗꯨꯅ ꯃꯊꯟꯗ ꯍꯨꯟꯇꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯁꯣꯔꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯩꯁꯥꯁꯨꯔ ꯃꯟꯗꯤꯔ ꯍꯥꯏꯔꯤꯕ ꯀꯦꯔꯂꯥꯗꯨꯗ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯟꯗꯤꯔ ꯑꯗꯨ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯟꯗꯤꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯃꯩꯅꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯇꯥꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯟ ꯑꯃꯗꯒꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯟꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯏꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯁꯤꯔꯤꯕ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯈꯛꯇꯅꯤ ꯊꯋꯥꯏꯗꯤ ꯁꯤꯗꯦ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯗꯒꯤ ꯊꯋꯥꯏ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ ꯃꯈꯣꯏꯁꯨ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯀꯔꯃꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯁꯥꯗ ꯑꯁꯨꯒꯨꯝꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯃꯜꯂꯤ ꯑꯩꯗꯤ ꯊꯕꯛꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯊꯥ ꯑꯍꯨꯝ ꯆꯍꯤ ꯑꯍꯨꯝ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯪ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯔꯖꯨꯟꯕꯨ ꯅꯝꯗꯅ ꯌꯥꯍꯜꯂꯝꯃꯤ ꯂꯥꯌꯦꯡꯕꯁꯤ ꯃꯈꯜ ꯃꯔꯤ ꯊꯣꯛꯅ ꯂꯥꯌꯦꯡꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯑꯣꯡꯗ ꯂꯥꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯂꯥꯌꯦꯡꯕꯁꯤ ꯈꯔ ꯁꯣꯔꯠꯀꯠꯇ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯦꯜꯅ ꯁꯃꯨꯗ꯭ꯔ ꯌꯧꯕ ꯃꯇꯝꯗ ꯁꯣꯔꯠꯀꯠ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯔꯠꯀꯠꯀꯤ ꯃꯇꯥꯡ ꯑꯁꯤ ꯃꯁꯤꯗꯗꯤ ꯌꯥꯔꯣꯏ ꯃꯗꯨ ꯑꯔꯖꯨꯟꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯥꯌꯦꯡꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯑꯗꯨ ꯍꯧꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯣꯏꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯉꯛꯇ ꯀꯥꯡꯁꯤ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯘꯟꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯗ ꯑꯦꯞ ꯂꯣꯏꯅ ꯌꯥꯎꯏ ꯑꯩꯅ ꯍꯣꯇꯦꯜ ꯊꯤꯕꯁꯨ ꯃꯁꯤꯗ ꯊꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯨꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯘꯟꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯔꯨꯝ ꯑꯃꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯘꯟꯇꯥꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯘꯔꯤꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯘꯔꯤꯗꯨ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯠ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤ ꯈꯥꯡꯄꯣꯛꯁꯪ ꯑꯅꯤꯅꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯤ ꯃꯤ ꯍꯥꯟꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯠ ꯑꯃꯗ ꯘꯟꯇꯥꯅ ꯃꯍꯥꯛꯄꯨ ꯄꯨꯁꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯍꯠ ꯑꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯅꯔꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ
nupidugi sumnataki maning khata ubuna maram oraduna maana nupidugi masakasi yamna khanglami ngayu haduna gandana harakpa matamda ai punsi si ngaiduna dumak lakhrabani maramaduna ngaibugi thabagasidi ai sungang ngamlaroi haduna harakki maana matang asida haraklibasi mamangtaki matamda maana maki nusijabi aisha bu ngaiba matamda aisha lakhidabai matang aduni madigi mahasu papathortuna nupidu pukoromi nupidu pukawo matamda nupiduna mangoda haipet yenglapai mawngada uruba matamda yare thank you haduna mahak mafam madurigi mamari thutuna lakhi madu nupidusu ngakchannaraduna ai ngaiko kayo nang aingonda kawramlaga yare thank you haramduna sakribati madura ajurna haraklibasina aidi ngaibgi thabagasi yamna hainade maramadura nangbu kawraduna nangi nasakasi yengena tawbani karigumba nangi nasakasi uhodaba taragadi aisu lefam safam khangnaroina tawbani masida aingondasu mangjaba leiti nangondasu mangjaba leiti haduna mahak mafam madura changakhi madiri nupiduna somaka kandada haraklibasi nang mafam masida yamna thuna chakro aduga akoi bona ai lebra haduna hakpa taragadi leiti haduna khonggadabne haduna rei wapam mudu tarapa matamda ghantanadi ahalda oidaba ngamudi pamtida haduna harakki madura nupiduna Arjungi begtagi perfume ama lawthokladuna si lawro aduga aina hariba wado hadokpa yade haduna harakki asum tawduna sonakan Arjunchu maki begtagi pol lawthoduna mingona pikibai matawdu uruba matamda mausu yamna ngakchai tasena haiba taragadi hojiki ghanta hariba napa si branded oiba pojai sing asi yamna pamjai maramaduna X hariba perfume adu mahana mangona pirubadagi haro mankiduna mausu mafam maduragi adamuk chakhi madigdi nupiduna Arjun haraklibasi nangna mafam adura aibu uramladuna aigmoda kaimta haimdebide chakhiba yabrane kaino nangna hainingido ayuka tawgi naw haiduna rakhi inaw haibu bofamasi taraba matamda somnakanda Arjundi yamna nai kariba inawaba ai ubada nang kari phawi haduna harai wafam madu taraba matamda Arjuna kaino nang hanibu wafam madubo madura amu nupiduna haraklibasina kaino wi bai nangna ngasaidigi pepa ngangdo leise ai ubu matamda aisi phajai phajade gana amta thagaloidro Habidi nang marup singa loinaba matamda nupi ama nangim namangna chakhiba matamda asi nupi sidi phajai mamdi ache phajai magi figure ga ache phajai ga hana wari sanadro aduna agi maramdasu nangna agi matangda kari comment piningbano habidu tage nangoda nga aibani haduna harakki madigi Arjuna amu nupi dogi maringwana khutamaga haraklibase bai asi nupi je posti ta ai masagasi khupajama masamna maram phariba aduga maminda maroma lubna lupsan khibaga chap manarani machin na yongu machina se pelaw me luba matamda khuhi oro tarak tong mali madu nupiduna haraklibasina nangna ate tegi part ke matangdadi mayam haire ado agi figure ki matangdadi kemta haidine wapam murta matamda Arjuna as my figure sidine siningwam yawi wapam murta ro matamda kariba siningbaga na hai wanga mo matana chunna ngau yam taring drizo Jage sune mafam siri chakro so yare haduna harakki mafam mudu tarapa matamda Arjuna kaino nangna chaloga bo aisi mafam sira agi rum masida ni lejerisi nangna agi ka thani laklibisi yare khangjara isu chalaga haduna mafam madu thulakki mafam madu thulakpa matamda Arjuna mahapu chepthana yengoi mawng uruba matamda somnakanda bhapna sagaladuna nupiduna haraklibasi ai leithoga yengoi ko haduna mafam madu chakki madu Arjunchu aina mongoda chepthana yenga haisibu mabu matau karamna khangi janone haduna khanjarami nupiduna tholakpa matamda ma ke mabogaduna mabu koiti thiduna lerambagi mongama man uba phangki matau suna mabogadudadi mahangna mafam madura leiti haduna hajalu haduna khongkhebani adabu mabogaduna ma ke mamang adura lerambala ma lotpham leitebadagi mabogaduna mafam madura lei haduna takchapanatana upalekide Madagadi somna kandana kisorbu laying doribani haduna numidangi matamadda mahakpo mafam amada nupi kya manana puduna laglami nupi singaduna mahapu koshinduna seba tawibagi mawngada uruba matamda mahakti yamna halaurami maramaduna nupi singaduna mafam maduda lairiba phamungaduna hippo haduna mafi morolo hokladuna hipalami ahamadari kisorsu yamna ikaijarami adabu nupi singaduna haiba heman madagi mahasu aduna tarami Mana heptaba matamadura nupi singaduna mahapu loina pusinbirami madagidi mafam madura mi kyamurum laktuna mahapu laying bne haduna pothavu horakki asum tawduna maha puvo popki numidangi matamadura somnakanda Arjunchu chak lamladuna mafam madura mayamna chak chanriba jaga adu laklami mafam madura chak haduna mahaksu asum lapam matamadura yenama chungsilapai mawngam urami aduga yenadubu tanaduna laklibasina ngasai mamang thengnakiba nupi Amla haiba nupiduna
ꯇꯥꯟꯅꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯝꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯌꯦꯟ ꯑꯗꯨꯕꯨ ꯑꯝꯇ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯌꯦꯟ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯅꯕ ꯇꯥꯔꯒꯁꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯘꯟꯇꯥꯗ ꯌꯦꯟ ꯑꯁꯤꯕꯨ ꯐꯥꯎ ꯑꯗꯨꯒ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯕ꯭ꯔꯦꯟꯗꯦꯗ ꯑꯣꯏꯕ ꯄꯣꯠ ꯑꯗꯨ ꯑꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯕ꯭ꯔꯦꯟꯗꯦꯗ ꯑꯣꯏꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯅꯤ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯟ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯐꯥꯈꯤ ꯌꯦꯟ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯌꯦꯟ ꯑꯗꯨ ꯑꯃꯂꯥꯗ ꯄꯤꯔꯝꯃꯤ ꯑꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯌꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟ ꯀꯌꯥ ꯃꯔꯨꯝꯒ ꯀꯥꯎꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯉꯁꯤ ꯊꯣꯡꯗꯨꯅ ꯆꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯦꯟ ꯑꯁꯤ ꯂꯣꯏꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯝꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯉꯥꯏꯔꯝꯃꯨ ꯅꯪꯁꯨ ꯌꯦꯟ ꯑꯊꯣꯡꯕ ꯄꯨꯔꯛꯇꯨꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯑꯩ ꯉꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯝꯂꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗꯗꯤ ꯇꯥꯛꯊꯣꯛꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯝꯂꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯆꯥꯅꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯝꯂꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯉꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯒꯤ ꯍꯨꯏ ꯑꯃ ꯂꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯨꯏ ꯑꯗꯨ ꯅꯪꯅ ꯀꯣꯏꯕ ꯄꯨꯕꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯁꯨꯝ ꯉꯥꯏꯕ ꯃꯇꯝꯗ ꯂꯥꯛꯃꯟꯗꯕꯗꯒꯤ ꯁꯥꯎꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯕ ꯃꯇꯝꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯇꯤꯅꯦꯖ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥꯗ ꯅꯪꯅ ꯕꯥꯏꯛ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯍꯟꯗꯨꯅ ꯊꯝꯃꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯉꯣꯟꯗ ꯁꯥꯎꯔꯗꯨꯅ ꯃꯗꯨꯗꯒꯤ ꯉꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅꯁꯨ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯗꯨꯅ ꯃꯦꯔꯦꯖ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯐꯤꯁ ꯑꯗꯨꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯂꯥꯛꯇꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪ ꯁꯥꯎꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯗꯤ ꯆꯞ ꯆꯥꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯝꯂꯥꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯝꯂꯥꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯊꯃꯣꯏꯗ ꯄꯥꯟꯈꯤꯕꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯝꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅꯁꯨ ꯈꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯝꯂꯥꯗ ꯏꯆꯦ ꯅꯪꯅ ꯌꯦꯟ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯅꯪꯕꯨ ꯌꯦꯟ ꯑꯁꯤ ꯆꯥꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯑꯝꯂꯥ ꯀꯧꯏ ꯑꯩ ꯕꯤꯖꯦꯋꯥꯔꯥꯗꯩꯅꯤ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯅꯣꯟ ꯚꯦꯖ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯖꯨꯟ ꯀꯧꯏ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯟ ꯚꯦꯖ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇꯩꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯊꯕꯛ ꯑꯁꯤ ꯏꯊꯥ ꯊꯥꯖꯗꯦꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯎꯄꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯕ ꯌꯥꯗꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯑꯝꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨꯅꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯥꯖꯕꯨꯗꯤ ꯊꯥꯖꯗꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯦ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯇꯕ ꯌꯥꯗꯕꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯗꯨ ꯕꯤꯖꯦꯋꯥꯔꯥꯗ ꯄꯃꯇꯥ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯍꯥꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯑꯩꯕꯨ ꯏꯊꯟꯗ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯍꯜꯂꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯊꯣꯛꯄ ꯌꯥꯏ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯄꯨꯁꯜꯂꯛꯏꯁꯤꯅ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯨꯁꯤꯔꯥ ꯑꯌꯨꯛ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯥꯏꯗꯨꯅ ꯑꯝꯂꯥꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯂꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯕꯣꯇꯜ ꯑꯃꯗ ꯊꯋꯥꯏ ꯑꯃ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯔꯖꯨꯟꯅ ꯎꯈꯤ ꯑꯔꯖꯨꯟꯁꯨ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯩꯅꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯁꯨ ꯑꯝꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯝꯂꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯝꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯗꯕꯤꯡꯗꯁꯨ ꯀꯝꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨ ꯀꯝꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯕꯣ ꯑꯗꯨ ꯑꯌꯨꯛꯀꯤ ꯍꯤꯗꯥꯛ ꯄꯤꯊꯛꯇꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯑꯔꯖꯨꯟꯅ ꯑꯍꯜꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯃꯁꯥ ꯃꯥꯏ ꯊꯛꯆꯖꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯕꯣꯛ ꯑꯣꯏꯔꯝꯃꯒꯗꯤ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯕꯣ ꯑꯁꯤ ꯀꯌꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯑꯩꯅ ꯑꯣꯏꯅ ꯄꯤꯊꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯕꯣꯛ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯖꯟꯅꯕ ꯁꯥꯗꯨꯅ ꯂꯥꯏꯒꯤ ꯏꯁꯩ ꯁꯛꯆꯟꯅꯕ ꯁꯥꯗꯨꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ
ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯝꯂꯥ ꯂꯥꯛꯏ ꯀꯩꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯊꯍꯜꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯍꯨꯔꯣ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯍꯪꯉꯤ ꯃꯗꯨꯅ ꯍꯨ ꯅꯠꯇꯦꯗ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯛꯀꯤꯡ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯇ꯭ꯔꯦꯛꯀꯤꯡꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯝꯃꯤ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯁꯣꯔꯁꯨ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯣꯠꯇꯅ ꯄꯨꯡꯄꯣꯞ ꯄꯣꯞꯄꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯖꯨꯟꯁꯨ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯕꯣꯜ ꯑꯃ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯀꯤꯁꯣꯔ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯀꯝꯂꯥꯅ ꯃꯍꯥꯛꯄꯨ ꯍꯌꯦꯡꯁꯨ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯝꯂꯥꯒ ꯃꯍꯥꯛꯀ ꯃꯇꯝ ꯑꯁꯤ ꯁ꯭ꯄꯦꯟ ꯇꯧꯕ ꯄꯥꯝꯕꯅ ꯃꯍꯥꯛ ꯀꯤꯁꯣꯔ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯇꯥꯛꯊꯣꯛꯈꯤ ꯀꯤꯁꯣꯔꯅꯗꯤ ꯁꯣꯝꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯣꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤ ꯇꯥꯛꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯨꯠ ꯑꯗꯨꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯄꯥꯝꯈꯤꯕꯗꯥꯏꯅꯦ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯌꯣꯔ ꯇꯧꯕ ꯄꯥꯝꯕꯗꯥꯏꯅꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯅꯤꯡꯂꯤꯕꯗꯨ ꯚꯨꯠ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯣ ꯑꯩ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯖꯤꯟꯅꯔꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯃꯂꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯁꯨ ꯇ꯭ꯔꯦꯛꯀꯤꯡ ꯆꯠꯂꯝꯃꯤ ꯋꯥꯇꯔꯐꯣꯜꯗ ꯆꯠꯂꯗꯨꯅ ꯏꯔꯨꯖꯕ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯇꯥꯏꯝ ꯀꯌꯥꯃꯔꯨꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯣꯠ ꯑꯃꯅ ꯃꯈꯣꯏꯕꯨ ꯌꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯣꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯃꯂꯥꯅꯗꯤ ꯃꯍꯥꯛꯄꯨ ꯀꯧꯖꯩ ꯑꯗꯨꯕꯨ ꯍꯤꯗꯨꯗꯤ ꯑꯗꯨꯃꯛ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯨꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯏꯊꯣꯛꯑꯒ ꯈꯣꯡꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯈꯣꯡ ꯑꯁꯤ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯆꯠꯄꯒꯤ ꯊꯕꯛ ꯑꯁꯤꯃ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣ ꯑꯗꯨꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯍꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛ ꯅꯛꯄ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯔꯕꯜꯒꯤ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨ ꯀꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯑꯔꯖꯨꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯍꯥꯛ ꯀꯃꯂꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯀꯃꯂꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯍꯥꯛ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯀꯃꯂꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯂꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯑꯔꯖꯨꯟꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛ ꯀꯃꯂꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤ ꯅꯪ ꯆꯠꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯉꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯃꯂꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯌꯥꯒꯗ꯭ꯔꯅꯦ ꯃꯗꯨ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯃꯁꯤꯗ ꯁꯥ ꯀꯩ ꯂꯤꯟ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯗꯨ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏ ꯁꯣꯝꯗꯒꯤ ꯁꯤꯕ ꯀꯤꯕ ꯃꯤ ꯈꯛꯇꯅꯕꯨ ꯃꯁꯨꯒꯨꯝꯕꯗꯒꯤ ꯀꯤꯕꯩ ꯋꯥꯅꯤ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯝꯗꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯗꯨ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯨ ꯈꯜꯍꯧꯗ꯭ꯔꯦꯅꯦ ꯑꯗꯨ ꯐꯔꯦꯅꯦ ꯅꯪꯁꯨ ꯖꯪꯒꯜ ꯑꯁꯤꯗ ꯑꯃꯝꯕꯁꯤꯗ ꯐꯥꯎꯗꯨꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯅꯁꯥꯒꯤ ꯁꯦꯞꯇꯤꯒꯤ ꯃꯔꯝꯗ ꯈꯟꯗꯕꯤꯗ ꯑꯩꯒꯤ ꯈꯜꯂꯒ ꯂꯥꯛꯂꯤꯁꯤꯅ ꯀꯔꯤꯒꯤ ꯀꯃꯂꯥꯅ ꯑꯁꯨꯝꯅ ꯍꯪꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯕꯨ ꯀꯃꯂꯥꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯅ ꯀꯃꯂꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯠ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯍꯠ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯗ ꯀꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯕꯕꯨꯗꯤ ꯌꯥꯝꯅ ꯋꯥꯏ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪ ꯍꯌꯦꯡ ꯑꯩꯒꯤꯗꯃꯛꯇ ꯉꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯖꯨꯟꯒꯤ ꯃꯈꯥꯖꯥꯏꯗ ꯆꯣꯞꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈꯤ ꯃꯇꯧ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯃꯤꯅ ꯀꯧꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯤꯁꯣꯔ ꯂꯥꯛꯈꯤ ꯀꯤꯁꯣꯔ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯣꯏ ꯍꯥꯏꯗꯨꯅ ꯈꯨꯔꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ
ꯃꯗꯨꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯥꯇꯃꯥ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯊꯋꯥꯏꯗꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯥꯇꯃꯥ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯥꯏꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯁꯥꯏꯟꯁꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯊꯋꯥꯏꯅꯣꯕ ꯌꯥꯎꯗꯣꯏꯁꯦ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝ ꯊꯥꯖꯗꯦꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯩ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯌꯥꯎꯗꯕꯒ ꯊꯋꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯊꯋꯥꯏꯗꯤ ꯂꯩ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯍꯦꯛ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ 21 ꯒ꯭ꯔꯥꯝ ꯌꯥꯡꯈꯠꯂꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯃꯁꯤ ꯁꯥꯏꯟꯁꯅꯁꯨ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯊꯋꯥꯏ ꯑꯁꯤ 21 ꯒ꯭ꯔꯥꯝ ꯂꯨꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨ ꯑꯥꯇꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯃꯤꯉꯣꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯃꯁꯤꯒꯤ ꯁꯤꯝꯇꯝ ꯑꯝꯇ ꯎꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯤꯡꯕ ꯉꯝꯃꯤ ꯃꯗꯨꯒꯤ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤ ꯎꯔꯕ ꯀꯩꯗꯧꯋꯦ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯎꯠ ꯈꯔ ꯆꯥꯔꯝꯃꯤ ꯎꯠ ꯍꯦꯛ ꯆꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯜ ꯑꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯤ ꯅꯤꯡꯊꯧ ꯚꯨꯄꯇꯤ ꯕꯤꯀ꯭ꯔꯃꯛꯀ ꯖꯌꯄꯂꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯀꯅꯥꯅ ꯌꯦꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯗꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯖꯕ ꯉꯝꯖꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇ ꯀꯧꯔꯝꯕ ꯃꯃꯤꯡ ꯑꯗꯨꯕꯨ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯑꯉꯛꯄ ꯅꯠꯇ꯭ꯔꯥ ꯃꯁꯥꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥꯞꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯥꯖꯋꯪꯁꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯝꯕꯔꯥ ꯃꯗꯨ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯇꯥꯗꯨꯅ ꯆꯠꯄ ꯌꯥꯕꯅꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯣꯝꯒꯤ ꯐꯤꯁꯇꯤ ꯀꯌꯥꯝ ꯑꯣꯏꯒꯅꯤ ꯃꯗꯨꯗ ꯁ꯭ꯋꯥꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯇꯧꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯤꯟꯗꯨ ꯙꯔꯃꯅ ꯃꯁꯤꯕꯨ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯆꯠꯂꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔ ꯃꯕꯥꯅꯤꯁꯨ ꯍꯠ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯠ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯗ ꯑꯔꯖꯨꯟꯅ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯝꯂꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯈꯣꯏꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯘꯟꯇꯥ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯝꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛꯅ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯦꯁꯦꯖꯀꯨꯝꯕ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯌꯥꯕ ꯐꯣꯟ ꯅꯝꯕꯔꯒꯨꯝꯕ ꯄꯤꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯄꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯏ ꯆꯠꯃꯤꯟꯅꯕꯗ ꯅꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯝꯕꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯄꯤꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯘꯟꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯗꯧꯔꯦ ꯇꯥꯃꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯉꯣꯟꯗ ꯂꯧꯂꯝ ꯇꯧꯔꯝꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯔꯖꯨꯟꯁꯨ ꯀꯝꯂꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯁꯨ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯍꯩꯗ꯭ꯔꯕꯥꯗꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯝꯂꯥꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯍꯜꯂꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯣꯐꯤꯁꯇ ꯐꯪꯉꯤ ꯃꯍꯥꯛ ꯀꯝꯂꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯀꯝꯂꯥꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯍꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯁꯨꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯀꯝꯂꯥꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯕꯤꯖꯦꯋꯥꯔꯥꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯕꯤꯖꯦꯋꯥꯔꯥꯗ ꯀꯝꯂꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯪꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯝꯂꯥꯒꯤ ꯃꯌꯨꯝ ꯑꯁꯤ ꯑꯁꯨꯝ ꯊꯤꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯝꯂꯥꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯕꯕꯥ ꯑꯩꯁꯨ ꯀꯩꯅꯣꯅꯤ ꯀꯝꯂꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯥꯒ ꯑꯝꯇ ꯎꯅꯒꯦꯅ ꯇꯧꯕꯅꯤ ꯃꯍꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯝꯂꯥꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯔꯤꯕꯅꯣ ꯑꯩ ꯉꯥꯏꯌꯨ ꯍꯥꯏꯕꯁꯨ ꯉꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀꯝꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯔꯤꯕꯅꯣꯅꯦ ꯃꯗꯨꯗ ꯀꯝꯂꯥꯒꯤ ꯃꯄꯥꯗꯨꯅ ꯑꯔꯖꯨꯟꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯃꯍꯥꯛ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨ ꯈꯛꯇꯪ ꯇꯥꯛꯄꯤꯔꯣ ꯑꯩ ꯃꯐꯝ ꯑꯗꯨ ꯆꯠꯂꯒ ꯃꯍꯥꯛꯀ ꯎꯅꯔꯒꯦ ꯃꯗꯨꯒꯤꯗꯤ ꯀꯝꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯍꯥꯛꯀ ꯎꯅꯕ ꯌꯥꯔꯔꯣꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯝꯂꯥꯒꯤ ꯃꯄꯥꯒꯤ ꯆꯠꯐꯝ ꯑꯗꯨ ꯑꯣꯟꯈꯤ ꯃꯗꯨꯒꯤ ꯀꯝꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯝꯂꯥꯗꯣ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯆꯍꯤ 4-5 ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ
ꯃꯍꯥꯛꯀ ꯀꯃꯂꯥꯒ ꯎꯅꯈꯤꯕꯁꯤ ꯁꯨꯝꯅꯇꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯃꯂꯥ ꯁꯤꯔꯦ ꯍꯥꯏꯔꯤꯁꯦ ꯆꯍꯤ 4-5 ꯃꯃꯥꯡꯗ ꯍꯥꯏꯔꯤꯁꯦ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯄ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯃꯍꯥꯛꯄꯨ ꯁꯤꯗꯣꯏꯅꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯑꯩꯒ ꯃꯍꯥꯛꯀ ꯊꯦꯡꯅꯩ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯀꯃꯂꯥꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯗꯨꯗ ꯎꯠꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯃꯂꯥꯗꯨꯅꯤ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯜꯂꯛꯈꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯗꯨꯒ ꯃꯍꯥꯛꯀ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕꯅꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯈꯜꯂꯤꯕꯖꯥꯠꯅꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯕ ꯌꯥꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯒ ꯀꯣꯏ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯪꯂꯨꯔꯒꯅ ꯆꯍꯤ 4 ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯚꯥꯏ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯁꯤ ꯌꯥꯔꯤꯁꯦ ꯅꯨꯄꯤꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯑꯝꯇ ꯍꯥꯏꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯕ ꯃꯇꯝꯗ ꯀꯃꯂꯥꯒꯤ ꯃꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯅꯨꯄꯤꯗꯨ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨ ꯗꯥꯟꯁ ꯇꯧꯐꯝ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯣꯗꯔꯟ ꯑꯣꯏꯕ ꯗ꯭ꯔꯦꯁꯀ ꯁꯦꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯃꯂꯥꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯣꯗꯔꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯃꯂꯥꯕꯨ ꯀꯧꯗꯨꯅ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯁꯨ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯃꯂꯥꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣꯕ ꯑꯩꯁꯦ ꯀꯦꯔꯂꯥꯗꯗꯤ ꯅꯪꯒ ꯑꯩꯒ ꯅꯨꯃꯤꯠ 4ꯅꯤꯁꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯨꯅ ꯗꯗꯥꯅ ꯇꯧꯔꯒ ꯍꯧꯖꯤꯛꯅ ꯑꯩ ꯑꯁꯤ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯏꯪꯂꯤꯁꯀ ꯂꯣꯟꯗꯨꯅ ꯍꯨ ꯑꯥꯔ ꯌꯨ ꯀꯥꯅ ꯂꯝꯕꯤꯗ ꯍꯨꯏ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯨꯏ ꯑꯗꯨ ꯍꯞꯇꯥ ꯑꯃ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯎꯊꯣꯛꯑꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯒꯤ ꯀꯃꯂꯥꯅ ꯅꯪꯒꯤꯗꯣ ꯋꯥꯊꯤꯅꯤ ꯇꯥꯅꯤꯡꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯀꯃꯂꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨ ꯇꯥꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯃꯂꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯀꯃꯂꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯔꯛꯈꯤ ꯃꯆꯦꯗꯨꯅ ꯀꯃꯂꯥꯗ ꯅꯤꯇ꯭ꯌ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯀꯔꯤꯕ ꯅꯤꯇ꯭ꯌꯕ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕꯁꯤ ꯅꯤꯇ꯭ꯌ ꯀꯧꯕꯣꯔꯦ ꯅꯤꯇ꯭ꯌꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯀꯦꯔꯂꯥꯗ ꯑꯩꯒ ꯊꯦꯡꯅꯩꯌꯦ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯜꯂꯦꯌꯦ ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯅꯪ ꯆꯠꯂꯣ ꯋꯥꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯁꯥꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯇ꯭ꯌꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤ ꯃꯗꯨꯒ ꯑꯔꯖꯨꯟꯅ ꯀꯩꯅꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯒ ꯑꯩꯒꯒꯤ ꯃꯔꯛꯇꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯅꯪ ꯑꯁꯤ ꯕꯨꯠ ꯆꯪꯉꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯆꯦꯗꯨ ꯅꯪ ꯑꯣꯏꯔꯦ ꯃꯗꯨ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯅꯤꯇ꯭ꯌ ꯑꯦꯂꯥꯏꯁ ꯀꯃꯂꯥꯁꯤꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕꯁꯦ ꯅꯤꯇ꯭ꯌꯒꯤꯅꯤ ꯑꯩꯒꯤ ꯅꯠꯇꯦ ꯃꯗꯨꯗ ꯑꯔꯖꯨꯟ ꯁꯣꯝ ꯅꯥꯀꯟ ꯅꯣꯛꯂꯛꯈꯤ ꯀꯃꯥꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯣꯔꯤꯕ ꯅꯤꯇ꯭ꯌꯗꯤ ꯑꯩꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯗꯨꯃꯛ ꯀꯣꯏ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯃꯗꯨꯒꯤꯗꯤ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯅꯤꯇ꯭ꯌꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯋꯥꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯕꯣꯛꯀ ꯆꯠꯃꯤꯟꯅꯈꯤꯕꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯨ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯕꯣꯛꯇ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯑꯃ ꯄꯤꯊꯛꯄꯗꯥꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯁꯤꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯃꯊꯟꯗ ꯃꯔꯨꯝ ꯁꯣꯟꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯣꯛꯀ ꯑꯩꯒ ꯐꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯩ ꯃꯆꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯇ꯭ꯌꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯇ꯭ꯌꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯇ꯭ꯌ ꯑꯁꯤ ꯑꯩꯒ ꯃꯇꯝ ꯂꯣꯏꯅꯈꯤꯕꯗ ꯅꯠꯇꯕ꯭ꯔꯥ ꯑꯇꯣꯞꯄꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯅꯤꯇ꯭ꯌ ꯅꯠꯇꯦ ꯀꯃꯂꯥꯅꯤ
Aduga hakchangna nitya yoiba taragasu thawai di kamla gini nang unariba nang ngangna sanariba khudimok sing adu kamla ga ngaktani karigumba nangna amuhana nitya ga unaba taragari Kerala gi matang adu mangol amuhana niching bikano karigumba madu tawba taragri mahak matha hena sabe aduga phibam jalaktabasu yai nang mahabu kautopiro haidun hairaki mafam madu taruba matamna somnakanda Arjuna muhalilibasina adu oiba taragadi nitya gi hakchangna changliba thawai kamla adudi kamdauba karai chakraba mafam madu taba matamda machin hairalibasi Mawasi jahi kharagi mama mari muki mamangda accident namta lekidaba ore male Vijayawada dagini haibani aduga mahaki maming ase Kamla kawe habisi khangma ngamke mafam madu taraba matamna somnakanda Arjundi yamna ngakpa habida wele maramdi mahalna satuna unururiba yumadudi mahalna nuksijai hariba thawai dugi yumadu oiduna liramli Matosuna mamang takta toki bathodok adudagi mahakso Kamla si thawai ni habisi gyan tarapa ngamake maramadra mahalna Mamanabasing adigi manakta laktuna hairalibasi aina asuk kuina nuksirudraba matungda nuksiba hairudraba matungda kalaguma misakamabu nukchiki aduga nuksiriba nupi sichu ate kalimta olemdre bhut oiduna leramle kaino madugi bhut nupi dubo atopa nupaga amta leichadrabra aina trati mahapu nuksiningai leitraba jalo madigi tanja aduda Arjun gi phone adu ring khaki aduga Arjuna phone pakaluba matamda kanano haiduna hangi madudagidi khonjela mataba phangki aduga Arjun ai kamla ne haiduna halaki Wapung taruba matamda somnakanda Arjun khampre khamba haibdo oire madigi kamla harli phasana Arjun aibu ngabiyo Kerala dagi chatpa matam aduda ai hathu chatpana maram oreduna nangonda karimta haimba ngamdre ai se hawjing nang yaudana hingba ngamdaba haibdo oire nangbu yam uningi aduga aisu gali phangdabna nang nanakta lakpa ngamdre ado hawjing gari di thengnale ado aisu nang nanakta yam thuna laklani haiduna maal somnakanda PCO madagi phone toroke tasin haib taragadi hawjing kamla gi thawai se Atopa hakchang amada changdro lemle aduga mangla thawai changlibasi kanagi hakchangdano haibasi mayamna makha thabada khambirakani nupi sigichu wari tongan bam leri